ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯥꯗꯤ ꯐꯥꯅꯗꯦ, ꯑꯗꯨꯕꯨ ꯄꯥꯠꯁꯤ ꯊꯝꯕꯥꯜꯗꯤ ꯌꯥꯝꯅ ꯁꯥꯠꯂꯤ꯫ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕꯅ ꯄꯥꯠꯁꯤ ꯃꯤ ꯀꯌꯥ ꯀꯨꯝꯅꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯇ ꯂꯥꯏꯔꯅ ꯍꯦꯟꯕꯅ ꯃꯗꯣꯝ ꯃꯊꯟ ꯑꯀꯤꯕ ꯀꯌꯥ ꯇꯨꯡꯑꯣꯏꯅꯔꯝ ꯂꯥꯏꯔꯕꯅ ꯃꯥꯡꯊꯥ ꯍꯦꯛ ꯍꯦꯛ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯂꯤ꯫ ꯉꯁꯤꯁꯨ ꯊꯝꯕꯥꯜ ꯑꯌꯨꯛꯇꯨꯗ ꯄꯥꯠꯇꯒꯤ ꯊꯝꯕꯥꯜ ꯍꯦꯛꯂꯨꯔꯒ ꯃꯌꯨꯝ ꯀꯥꯔꯛꯂꯤ꯫ ꯂꯝꯕꯤꯗ ꯊꯝꯕꯧꯒ ꯊꯦꯡꯅꯩ꯫ ꯊꯝꯕꯧ ꯆꯠꯂꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯊꯝꯕꯥꯜꯗ ꯍꯥꯏ, "ꯐꯖꯩꯗꯀꯣ ꯊꯝꯕꯥꯜ ꯅꯪꯅ ꯐꯖꯕꯁꯦ꯫ ꯃꯤꯡꯁꯨ ꯆꯥꯅꯒꯨꯝ ꯇꯧ, ꯅꯪꯅ ꯊꯝꯕꯥꯜ ꯑꯩꯅ ꯊꯝꯕꯧ꯫ ꯑꯩꯁꯨ ꯁꯛꯁꯤ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ, ꯀꯕꯛ ꯀꯕꯛ ꯐꯖꯕ ꯑꯩꯒ ꯄꯨꯔꯥ ꯐꯖꯕꯤ ꯅꯪꯒ ꯄꯨꯡꯕꯥ ꯁꯦꯝꯁꯤ ꯍꯥꯏꯕꯕꯨ." ꯋꯥꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯊꯝꯕꯥꯜꯅ, "ꯇꯥꯗ ꯊꯝꯕꯧ, ꯂꯩꯁꯥꯕꯤ ꯄꯨꯟꯁꯤ ꯃꯥꯡꯊꯣꯛꯄꯤꯒꯦ ꯈꯟꯕꯤꯅꯨ꯫ ꯊꯝꯕꯥꯜ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯗꯗꯤ ꯈꯨꯗꯥꯡ ꯑꯁꯦ ꯁꯤꯟꯅꯕ ꯉꯝꯖꯔꯣꯏ, ꯌꯧꯖꯔꯒꯦ, ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ." ꯊꯝꯕꯥꯜ ꯆꯠꯄ ꯍꯧꯏ꯫ ꯊꯝꯕꯧ ꯈꯣꯟꯖꯦꯜꯗꯣ ꯍꯧꯔꯞꯅ, "ꯅꯨꯄꯤ ꯀꯥꯏꯅꯈ꯭ꯔꯕ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯗꯤ ꯅꯪ ꯂꯥꯟꯒꯅꯤ ꯊꯝꯕꯥꯜ." ꯊꯝꯕꯥꯜꯁꯨ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ, "ꯅꯅꯥꯛꯇ ꯆꯍꯤ ꯀꯌꯥ ꯂꯩꯔꯝꯂꯤꯕꯗꯨꯅ ꯎꯅ ꯁꯥꯕ ꯃꯤꯇꯝꯂꯣ?" ꯃꯈꯥ ꯇꯥꯅ ꯊꯝꯕꯧꯅ ꯋꯥ ꯍꯥꯏꯍꯧꯕꯗꯨ ꯃꯍꯥꯛ ꯇꯥꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯌꯧꯔꯦ꯫ ꯍꯦꯛꯂꯛꯄ ꯊꯝꯕꯥꯜ ꯃꯈꯩꯗꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯅꯝꯃꯤ꯫ ꯂꯣꯏꯔꯒ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯃꯃꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯂꯝꯗꯦ꯫ ꯊꯝꯕꯥꯜ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯍꯀꯥꯝꯒ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯨꯞ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯐꯝꯂꯒ ꯍꯪꯂꯛꯏ, "ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯀꯩ ꯊꯣꯡꯗꯣꯏꯅꯣ?" "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯥ, ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯌꯥꯍꯧꯗꯣ ꯈꯤꯇ ꯁꯨꯡꯍꯜꯂꯨ ꯀꯩꯗꯧꯒꯦ? ꯃꯤꯒꯤ ꯃꯥꯡꯗꯝ ꯏꯀꯥꯏꯀꯣ." ꯀꯦꯇꯨꯀꯤ ꯊꯋꯥ ꯁꯥꯗꯦ꯫ "ꯇꯨꯝꯕ ꯐꯥꯎ ꯏꯀꯥꯏꯔꯛꯂꯕꯗꯤ ꯅꯪꯗꯤ ꯀꯔꯝꯅ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯒꯗꯧꯔꯤꯕ? ꯑꯁ ꯆꯠꯂꯣ, ꯃꯅꯝ ꯅꯝꯊꯤ, ꯅꯁꯥ ꯁꯦꯡꯉꯨꯆꯣ, ꯁ꯭ꯋꯥꯏꯗ ꯉꯥꯡ ꯂꯩꯔꯅꯨ, ꯁꯣꯔ ꯐꯨꯜꯂꯦ." "ꯅꯝꯊꯤꯕꯤ ꯑꯩꯅ ꯄꯣꯛꯄꯒꯤꯅꯦ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯅꯆꯤꯟꯗꯨꯅ ꯉꯥꯅꯨ ꯃꯆꯥꯒꯨꯝ ꯄꯦꯠ ꯄꯦꯠ ꯉꯥꯡꯂꯤꯕꯗꯣ." ꯊꯝꯕꯥꯜ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, "ꯉꯥꯅꯨ ꯍꯥꯏꯔꯒ ꯏꯃꯥ, ꯑꯩꯈꯣꯏ ꯉꯥꯅꯨ ꯂꯥꯕꯗꯨ ꯎꯗꯦ, ꯉꯔꯥꯡꯗꯒꯤꯅꯦ ꯑꯩꯅ ꯎꯔꯛꯇ꯭ꯔꯤꯁꯤ." ꯀꯦꯇꯨꯀꯤ ꯏꯄꯥ ꯄꯥꯈꯠꯅ, "ꯈꯪꯗꯦꯍꯦ, ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯪꯅꯤꯅ ꯍꯪꯉꯤ, ꯑꯩ ꯈꯪꯗꯦ." ꯊꯝꯕꯥꯜ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯩꯒꯤ ꯉꯥꯅු ꯂꯥꯕꯗꯣ ꯏꯃꯥꯅ ꯀꯩꯗꯧꯈ꯭ꯔꯦ? ꯏꯃꯥꯅ ꯅꯠꯇꯅ ꯑꯩꯒꯤ ꯉꯥꯅꯨ ꯂꯥꯕꯗꯣ ꯁꯣꯛꯄꯤꯅꯕ ꯃꯤ ꯂꯩꯇꯦ." ꯀꯦꯇꯨꯀꯤ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ, "ꯑꯣ, ꯑꯩꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ." ꯊꯝꯕꯥꯜ ꯄꯤꯁꯨꯝ ꯈꯪꯁꯨꯛ ꯁꯨꯛꯇꯨꯅ, "ꯇꯧꯔꯝꯃꯅꯤ ꯁꯤ ꯈꯪꯉꯕꯅꯤ, ꯉꯥꯅꯨ ꯀꯌꯥꯗꯤ ꯁꯨꯔꯦ ꯏꯃꯥꯅ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯣꯟꯊꯣꯛꯏꯁꯦ?" "ꯌꯥꯝꯗꯦ ꯍꯥꯏ, 3ꯃꯨꯛꯇꯅꯤ." "3ꯃꯨꯛꯇꯅꯤ ꯀꯥꯏꯅ? ꯏꯃꯥꯅ ꯑꯩꯒꯤ ꯉꯥꯅꯨꯁꯤꯡꯁꯦ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯣꯟꯕꯗ ꯃꯄꯤ ꯑꯃꯇ ꯂꯩꯇ꯭ꯔꯤ." "ꯏꯃꯥꯏ ꯄꯦꯝꯃ, ꯃꯄꯤꯒꯤ ꯋꯥꯕꯨ, ꯉꯥꯅꯨ ꯃꯆꯥ ꯈꯔ ꯂꯩꯔꯤꯁꯤꯅꯅꯦ ꯆꯥꯎꯔꯛꯄꯗ ꯑꯗꯨꯝ ꯃꯄꯤ ꯑꯣꯏꯔꯗꯧꯗꯨ." ꯀꯦꯇꯨꯀꯤ ꯑꯁꯨꯝ ꯁꯥꯗꯅ ꯉꯥꯡꯗꯅ ꯆꯠꯈꯤ꯫ ꯊꯝꯕꯥꯜ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯃꯥꯅ ꯌꯣꯟꯕꯗ ꯑꯩꯒꯤ ꯌꯦꯟ ꯉꯥꯅꯨꯁꯦ ꯇꯨꯝꯃꯕꯅꯤ, ꯇꯨꯝꯃꯕ." ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯥꯊꯣꯛꯃꯤꯟꯅꯩ꯫ ꯂꯣꯏꯔꯒ ꯊꯝꯕꯥꯜ ꯃꯥꯅ ꯉꯁꯥꯏ ꯄꯥꯠꯇꯒꯤ ꯍꯦꯛꯂꯛꯄ ꯊꯝꯕꯥꯜꯁꯤꯡꯗꯨ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯈꯤ꯫ ꯊꯧꯅꯥ ꯐꯕꯤꯅꯤ, ꯑꯉꯥꯡ ꯑꯣꯏꯅ ꯈꯨꯗꯤꯡꯃꯛ ꯈꯥꯡꯗꯨꯅ ꯌꯨꯝ ꯄꯨꯔꯛꯂꯕꯤꯅꯤ꯫ ꯃꯃꯥꯗꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯦ, ꯑꯉꯥꯡ ꯃꯆꯥꯒꯨꯝꯕꯅꯤ꯫ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯃꯥꯅ ꯏꯃꯨꯡꯗꯨ ꯄꯨꯕꯅꯤ꯫ ꯊꯝꯕꯥꯜ ꯃꯇꯝꯗ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯌꯣꯟꯕ, ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯀꯅꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯁꯤ ꯊꯝꯕꯥꯜꯒꯤ ꯁꯤꯟꯐꯝꯅꯤ꯫ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯌꯣꯜꯂꯛꯄ ꯊꯝꯕꯥꯜꯁꯤꯡꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯁ꯭ꯋꯥꯏꯗ ꯂꯣꯏꯈ꯭ꯔꯦ, ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯌꯣꯟꯕꯗ ꯁꯤꯠꯂꯛꯄ ꯁꯦꯜꯁꯤꯡꯗꯨ ꯀꯩꯊꯦꯜꯗꯒꯤ ꯃꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯩꯍꯧꯗꯕꯁꯤꯡꯗꯨ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯝꯕꯥꯜ ꯃꯝꯂꯤꯀꯥꯟꯗ ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯨꯅ ꯃꯝꯍꯣꯏ ꯃꯃꯤꯠ ꯇꯥꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗꯒꯤ ꯄꯥꯠꯇ ꯆꯠꯅꯕ ꯊꯣꯔꯛꯂꯤ꯫ ꯑꯀꯤꯕ ꯂꯩꯇꯦ, ꯃꯗꯣꯝ ꯂꯥꯛꯏ, ꯌꯧꯔꯦ꯫ ꯄꯥꯠꯇꯨ ꯂꯨꯕ ꯃꯥꯜꯂꯒ ꯏꯊꯦꯟ ꯊꯦꯜꯂꯤ, ꯏꯁꯤꯡꯗꯨ ꯈꯨꯔꯨ ꯈꯛꯇꯅꯤ ꯌꯧꯔꯤꯕ꯫ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯍꯦꯛꯄ ꯍꯧꯏ꯫ ꯑꯁꯨꯝ ꯍꯦꯛꯏ, ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯉꯥꯟꯊꯣꯛꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯀꯣꯏꯕꯗꯨ ꯃꯤ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯗꯦ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯏꯁꯤꯡꯗꯨꯗ ꯑꯁꯨꯝ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯂꯛꯄꯗ ꯊꯝꯅꯥꯅ ꯌꯣꯝꯗꯨꯅ ꯍꯧꯕ ꯃꯔꯛ ꯑꯗꯨꯗ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯃꯃꯥꯏ ꯎꯞꯁꯤꯟ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯊꯝꯕꯥꯜ ꯍꯦꯛ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯇꯨ ꯈꯪꯁꯨꯡ ꯁꯨꯡꯏ꯫ ꯃꯐꯝꯁꯤ ꯀꯅꯥꯁꯨ ꯆꯪꯅꯗꯕꯅꯤ꯫ ꯃꯔꯝꯁꯨ ꯂꯩ,
ꯆꯤꯡꯌꯥ ꯅꯥꯄꯣꯝꯗ ꯂꯩꯕ ꯍꯥꯎꯇꯛ ꯄꯥꯠ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯐꯠꯇꯕ ꯒꯨꯟꯗꯥ ꯇꯥꯀꯨ ꯀꯌꯥꯒꯤ ꯆꯥꯛꯇꯥꯐꯝ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯄꯥꯠꯇ ꯃꯤ ꯆꯪꯕ ꯀꯤꯅꯩ ꯊꯝꯕꯥꯜ ꯃꯥꯇꯕꯨ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯑꯀꯤꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝꯕꯅꯤ ꯃꯤꯀꯨꯞꯇꯨꯗꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯍꯦꯛ ꯅꯤꯛꯇꯨꯅ ꯂꯦꯞꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯝꯕꯥꯜꯁꯤꯡꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯆꯠꯇꯨꯅ ꯊꯝꯂꯨꯏ ꯈꯜꯂꯤ ꯋꯥꯈꯜꯗ ꯀꯤꯔꯕꯁꯨ ꯀꯤꯅ ꯌꯦꯡꯗꯗ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩ ꯆꯪꯁꯤꯜꯂꯛꯏ ꯃꯈꯨꯠ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥ ꯄꯥꯏ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯡꯊꯣꯛꯍꯜꯂꯤ ꯎꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯗꯤꯡ ꯑꯁꯣꯛꯄꯒꯤ ꯑꯁꯣꯛꯄ ꯉꯥꯛꯇ ꯃꯁꯤ ꯏ ꯑꯁꯤꯕ ꯀꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯊꯝꯕꯥꯜ ꯅꯨꯄꯥꯗꯨꯕꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯅ ꯏꯁꯤꯡꯗꯒꯤ ꯀꯪꯐꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯇꯨꯅ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨꯗ ꯍꯤꯞꯍꯜꯂꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯡꯖꯤꯟꯗꯨꯅ ꯃꯅꯥꯇꯣꯟ ꯃꯄꯥꯗ ꯊꯝꯃꯤ ꯌꯦꯡꯂꯤꯕꯅꯤ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯄꯤꯛꯅ ꯄꯤꯛꯅ ꯁꯣꯔꯗꯤ ꯍꯣꯜꯂꯝꯃꯤ ꯊꯝꯕꯥꯜ ꯄꯟꯊꯗꯦ ꯃꯈꯨꯠꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯊꯕꯥꯛꯇ ꯀꯤꯠ ꯀꯤꯠ ꯅꯝꯃꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯊꯛꯆꯤꯟꯈꯤꯕ ꯏꯁꯤꯡꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯗꯣꯔꯛꯇꯨꯅ ꯂꯣꯛ ꯈꯨꯔꯛꯂꯤ ꯊꯝꯕꯥꯜ ꯀꯤꯅ ꯐꯠ ꯆꯠꯊꯣꯛꯏ ꯅꯨꯄꯥꯗꯨ ꯈꯣꯟꯖꯦꯜ ꯏꯁꯤ ꯁꯤꯅ ꯐꯠ ꯍꯪꯂꯛꯏ ꯅꯪ ꯀꯅꯥꯅꯣ ꯊꯝꯕꯥꯜ ꯀꯤꯅ ꯑꯩ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯄ ꯄꯤꯕꯥꯔꯦꯜ ꯁꯣꯔꯗ ꯋꯥꯅ ꯍꯣꯟꯗꯨꯅ ꯐꯝꯂꯤ ꯊꯝꯕꯥꯜ ꯇꯍꯥ ꯇꯍꯥ ꯀꯤꯅ ꯃꯥꯅ ꯊꯝꯂꯝꯕ ꯊꯝꯕꯥꯜꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯄꯤꯕꯥꯔꯦꯜ ꯈꯣꯟꯖꯦꯜꯗꯨ ꯇꯞꯅ ꯑꯩꯒꯤ ꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨ ꯊꯝꯕꯥꯜ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯍꯥꯏꯊꯔꯝꯂꯤ ꯁꯣꯝꯗ ꯐꯩꯖꯥꯎꯗꯨ ꯃꯃꯥꯅ ꯉꯥꯡꯂꯤ ꯏꯆꯥ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕ ꯅꯪ ꯑꯃ ꯂꯩꯕꯗꯒꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯁꯝꯕꯣꯏ ꯁꯥ ꯂꯩꯀꯥꯏ ꯀꯣꯏꯕ ꯅꯪꯅꯅꯕ ꯑꯌꯨꯛ ꯉꯟꯇꯥ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯆꯥ ꯆꯥꯕ ꯅꯪꯅꯅꯕ ꯏꯃꯥꯅ ꯆꯥꯛ ꯉꯟꯅ ꯉꯟꯅ ꯊꯣꯡꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥꯗꯤ ꯀꯨꯏꯔꯔꯣꯏ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈꯤꯗꯧꯕ ꯉꯥꯡꯉꯤꯗꯀꯣ ꯏꯃꯥ ꯅꯣꯡꯇꯁꯨ ꯏꯁꯧ ꯂꯥꯡꯗꯅ ꯑꯃꯨꯛꯇ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯇꯣꯝꯕꯤ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯍꯩꯃ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯕꯨ ꯑꯩꯕꯨ ꯏꯁꯧ ꯂꯥꯡꯕ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯍꯜꯂꯦꯅꯦ ꯍꯣꯏ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯁꯣꯝꯗ ꯇꯥꯔꯒ ꯁꯣꯝꯗ ꯐꯥꯎꯗꯣꯛꯑꯦ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯋꯥꯔꯒ ꯇꯣꯛꯀꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕ ꯅꯄꯥ ꯊꯥꯡꯗꯕ ꯅꯪꯅꯦ ꯅꯪ ꯑꯩ ꯂꯩꯇ꯭ꯔꯒ ꯅꯪ ꯀ꯭ꯋꯥꯛꯅ ꯃꯣꯔꯣꯛ ꯆꯤꯜꯍꯧꯗꯧꯔꯤꯕꯅꯤ ꯅꯪ ꯐꯅꯕꯨ ꯐꯖꯅꯤ ꯀ꯭ꯋꯥꯛ ꯃꯁꯨꯛ ꯃꯨꯕꯗꯨꯅ ꯃꯣꯔꯣꯛ ꯉꯥꯡꯁꯪ ꯉꯥꯡꯕꯗꯨ ꯆꯦꯜꯂꯒ ꯄꯨꯔꯗꯤꯕ ꯌꯦꯡꯕꯗ ꯃꯤꯠꯅ ꯀꯥꯁꯦ ꯊꯛꯀꯇꯧ ꯃꯥꯜꯂꯤ ꯇꯣꯝꯕꯤ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯖꯗꯨꯅ ꯑꯣꯏꯔꯔꯣꯏ ꯁꯨꯛꯑꯣꯏ ꯑꯣꯏꯔꯔꯣꯏ ꯏꯃꯥ ꯆꯠꯂꯣ ꯉꯥꯡꯗꯅ ꯁꯨꯝ ꯂꯩꯔꯅꯨ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯉꯨꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯍꯣꯏ ꯂꯥꯝꯂꯝꯂꯅꯤ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤꯅ ꯂꯥꯝꯂꯝꯂꯅꯤ ꯐꯅ ꯀꯨꯏꯔꯦ ꯃꯃꯥꯒ ꯃꯥꯒꯅ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯅꯔꯤꯕꯗꯣ ꯀꯦꯇꯨꯀꯤꯅ ꯃꯤꯒꯤꯗꯤ ꯆꯦꯟꯕꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯦꯟꯅꯩ ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯍꯦꯛꯇ ꯅꯨꯄꯥꯁꯤꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯄꯥꯁꯨ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯗꯣꯛꯈꯤꯒꯨꯝ ꯑꯩꯕꯨ ꯄꯥꯎ ꯍꯥꯏꯗꯣꯛꯄꯁꯤꯕꯨ ꯊꯝꯕꯥꯜꯅ ꯃꯔꯛ ꯐꯠ ꯊꯠꯂꯒ ꯅꯨꯄꯤꯅ ꯅꯨꯄꯥ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ ꯏꯃꯥ ꯉꯥꯎꯔꯛꯀꯅꯨꯀꯣ ꯀꯦꯇꯨꯀꯤ ꯃꯃꯤꯠ ꯃꯅꯥꯒ ꯇꯧꯗꯨꯅ ꯆꯦꯟꯅꯗꯕꯗꯣ ꯉꯁꯤ ꯏꯆꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯅ ꯅꯨꯄꯥ ꯆꯦꯟꯕꯁꯤ ꯍꯧꯗꯣꯛꯂꯦꯗꯅ ꯊꯝꯕꯥꯜ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯖꯗꯨꯅ ꯂꯥꯏꯕꯛꯁꯦ ꯀꯥꯏꯗꯅꯣꯃ ꯌꯩꯁꯤꯜꯂꯒ ꯁꯨꯖꯤꯟꯅꯤꯡꯂꯤꯗꯀꯣ ꯑꯩ ꯆꯠꯊꯣꯛꯑꯗ ꯈꯔ ꯂꯩꯔꯗꯤ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯅꯤ ꯊꯧ ꯂꯩꯇ ꯅꯔꯥꯏꯕꯛꯇꯨ ꯁꯨꯖꯤꯜꯂꯒ ꯑꯔꯦꯝꯕꯗ ꯗꯥꯛ ꯇꯥꯗꯨꯅ ꯇꯣꯛꯅꯅꯕꯅꯤ ꯃꯤꯅ ꯅꯃꯥꯏ ꯗꯥꯛ ꯇꯥꯔꯕꯗꯤ ꯀꯩꯅꯨꯕꯤ ꯃꯥꯜꯂꯤꯗꯅ ꯍꯥꯏꯅꯈꯤꯅꯤ ꯊꯝꯕꯥꯜ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯍꯥꯗ ꯄꯂꯦꯝ ꯏꯃꯥꯋꯣ ꯂꯩꯇꯣꯟ ꯑꯗꯣ ꯑꯃꯨꯛꯇ ꯐꯥꯖꯤꯟꯕꯤꯌꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯇꯥꯈ꯭ꯔꯒ ꯅꯆꯥ ꯂꯩꯁꯥꯕꯤ ꯏꯖꯠ ꯂꯣꯏꯕ ꯇꯥꯔꯦ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇ ꯂꯦꯞꯂꯣ ꯄꯂꯦꯝ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯤꯉꯩ ꯊꯪꯅꯕ ꯀꯥ ꯊꯝꯕꯥꯜꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗꯒꯤ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯏꯁꯤꯡ ꯈꯤꯇ ꯊꯝꯕꯥꯜ ꯃꯃꯥꯕꯨ ꯅꯥꯊꯩꯔꯝ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯄꯤꯕꯥꯔꯦꯜꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ ꯃꯃꯤꯠ ꯇꯒꯨꯞ ꯇꯒꯨꯞ ꯄꯥꯡꯂꯗꯨꯅ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯇꯨꯅ ꯍꯤꯞꯂꯝꯃꯤ ꯊꯝꯕꯥꯜ ꯆꯪꯂꯛꯄ ꯎꯕꯗ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯏꯕꯨꯡ ꯍꯥꯏꯗꯨꯅ ꯀꯧꯖꯒꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯐꯥꯎꯕꯤꯕ꯭ꯔꯥ ꯄꯤꯕꯥꯔꯦꯜ ꯃꯉꯛ ꯅꯣꯝꯃꯤ ꯊꯝꯕꯥꯜ ꯆꯠꯈꯤꯗꯨꯅ ꯏꯁꯤꯡ ꯂꯧꯔꯨꯏ ꯆꯥꯏꯁꯦꯟꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯄꯤꯕꯥꯔꯦꯜꯕꯨ ꯏꯁꯤꯡ ꯄꯤꯊꯛꯏ ꯂꯣꯏꯔꯗꯨꯅ ꯊꯝꯕꯥꯜ ꯈꯖꯤꯛ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯄꯤꯕꯥꯔꯦꯜ ꯊꯝꯕꯥꯜꯕꯨ ꯌꯦꯡꯂꯗꯨꯅ ꯊꯥꯒꯠꯆꯔꯤ ꯆꯤꯔꯕ ꯇꯥꯟꯐꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯊꯝꯕꯥꯜ ꯍꯧꯖꯤꯛꯁꯨ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯀꯤꯕꯗꯨ ꯃꯁꯥꯗꯨꯃꯛ ꯂꯩꯔꯤ ꯊꯝꯕꯥꯜ ꯃꯔꯧ ꯂꯩꯅ ꯈꯨꯝꯃꯤ ꯏꯕꯨꯡ ꯍꯥꯏꯗꯨꯅꯗꯤ ꯀꯧꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯁꯛꯁꯨ ꯈꯪꯖꯗꯦ ꯅꯃꯤꯡꯁꯨ ꯈꯪꯖꯗꯦ ꯑꯃꯨꯛꯇꯁꯨ ꯎꯈꯤꯕ ꯂꯩꯖꯗ꯭ꯔꯤ ꯃꯔꯤ ꯃꯈꯣꯡꯁꯨ ꯈꯪꯖꯗꯦ ꯄꯤꯕꯥꯔꯦꯜ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯏ ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯊꯝꯕꯥꯜꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯊꯧꯅꯥ ꯐꯕꯤ ꯁꯥꯗꯨꯅ ꯁꯥꯕ ꯅꯠꯇꯦ ꯊꯧꯅꯥ ꯐꯕꯤꯅꯤ ꯃꯍꯥꯛꯇꯤ
ꯑꯁꯨꯝꯕ ꯈꯛꯇꯃꯛ ꯄꯥꯎꯗꯝꯕꯤꯔꯛꯎ ꯑꯔꯥꯟꯕ ꯋꯥꯍꯩ ꯑꯃ ꯆꯤꯟꯕꯥꯜ ꯄꯥꯎꯗꯝꯂꯕꯗꯤ ꯊꯝꯕꯥꯜ ꯏꯇꯤꯛ ꯈꯪꯍꯟꯒꯅꯤ ꯏꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯇꯥꯡꯇꯨꯅ ꯅꯪꯕꯨ ꯂꯩꯅꯨꯡꯒꯤ ꯂꯥꯟꯐꯥ ꯑꯣꯏꯍꯟꯒꯅꯤ ꯄꯤꯕꯥꯔꯦꯜ ꯃꯃꯥꯏ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ ꯊꯝꯕꯥꯜꯕꯨ ꯌꯦꯡ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯜꯂꯕꯦꯝꯃ ꯆꯤꯡꯅꯕ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯍꯥꯛ ꯇꯥꯀꯨꯁꯨ ꯅꯠꯆꯗꯦ ꯒꯨꯟꯗꯥꯁꯨ ꯅꯠꯆꯗꯦ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ ꯑꯩꯅ ꯍꯪꯖꯈꯤꯕꯗꯤ ꯑꯆꯨꯝꯕꯗꯨ ꯈꯛꯇꯅꯤ ꯄꯤꯕꯥꯔꯦꯜ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯆꯩꯔꯥꯛꯇꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯄꯤꯔꯨꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯊꯃꯣꯏ ꯍꯥꯟꯅ ꯀꯟꯁꯤꯟꯕ ꯇꯝꯈꯤꯅꯤ ꯃꯇꯤꯛ ꯆꯥꯕ ꯂꯃꯟ ꯑꯃꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯋꯥꯈꯜꯁꯤ ꯈꯟꯅ ꯈꯨꯝꯂꯛꯏ ꯏꯆꯜꯂꯕꯦꯝꯃ ꯑꯩꯍꯥꯛ ꯃꯣꯏꯔꯥꯡꯗꯒꯤꯅꯤ ꯏꯃꯤꯡꯅ ꯄꯨꯔꯩꯔꯣꯝꯕ ꯀꯧꯏ ꯌꯦꯛꯅꯕꯒꯤ ꯂꯥꯡꯗ ꯊꯨꯔꯨꯕꯅ ꯑꯩꯍꯥꯛꯄꯨ ꯁꯤꯔꯁꯅꯨ ꯃꯇꯥꯀꯨ ꯐꯨꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯂꯥꯏꯕꯛ ꯐꯕꯅ ꯏꯆꯜꯒ ꯊꯦꯡꯅꯗꯨꯅ ꯊꯋꯥꯏ ꯐꯥꯎꯗꯤ ꯊꯥꯍꯧꯗ꯭ꯔꯦ ꯊꯝꯕꯥꯜ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯃꯍꯥꯛ ꯆꯃꯝꯅꯩ ꯑꯗꯨꯕꯨ ꯃꯥꯟꯗꯦ ꯐꯠꯇꯕ ꯃꯤ ꯃꯥꯟꯗꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯆꯪꯈꯣꯜꯂꯤ ꯀꯨꯁꯨ ꯉꯧꯏ ꯃꯃꯥꯏ ꯀꯣꯏꯗꯥꯅꯩ ꯊꯝꯕꯥꯜ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏ ꯀꯗꯥꯏ ꯃꯍꯥꯛ ꯆꯃꯝꯅꯩ ꯑꯗꯨꯕꯨ ꯃꯥꯟꯗꯦ ꯐꯠꯇꯕ ꯃꯤ ꯃꯥꯟꯗꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯆꯪꯈꯣꯜꯂꯤ ꯀꯨꯁꯨ ꯉꯧꯏ ꯃꯃꯥꯏ ꯀꯣꯏꯗꯥꯅꯩ ꯅꯤꯡꯊꯦꯝ ꯃꯆꯥ ꯃꯥꯜꯂꯤ ꯃꯣꯡ ꯍꯥꯗꯕ ꯁꯛꯇꯝꯅ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯅ ꯄꯨꯛꯆꯦꯜꯗ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ ꯃꯤꯅ ꯑꯁꯨꯛ ꯐꯖꯅ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯂꯕꯁꯤꯗ ꯃꯍꯥꯛꯅ ꯃꯔꯩ ꯌꯦꯠꯂꯨꯕ ꯍꯧꯅꯗꯦ ꯍꯥꯏꯅ ꯈꯟꯖꯩ ꯄꯤꯕꯥꯔꯦꯜꯅ ꯃꯈꯥ ꯇꯥꯏ ꯆꯜꯂꯕꯦꯝꯃ ꯃꯐꯝ ꯑꯃꯠꯇꯒ ꯇꯥꯛꯄꯤꯁꯤ ꯏꯕꯨꯡ ꯃꯇꯝ ꯈꯔ ꯃꯐꯝꯁꯤꯗ ꯆꯪꯖꯐꯝ ꯂꯧꯖꯒꯦ ꯍꯥꯏꯕꯕꯨ ꯏꯆꯜꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯊꯝꯕꯥꯜ ꯉꯥꯏꯍꯥꯛ ꯈꯟꯖꯥꯅꯩ ꯃꯐꯝꯁꯤꯗꯒꯤ ꯃꯣꯏꯔꯥꯡꯗꯤ ꯈꯔ ꯊꯥꯞꯄꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯦꯛꯅꯕꯅ ꯐꯨꯔꯝꯕꯒꯤ ꯑꯁꯣꯛ ꯑꯄꯟꯇꯅ ꯄꯤꯛ ꯊꯜꯂꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯔꯁꯅꯨ ꯈꯜꯂꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯗꯨꯃꯛ ꯄꯤꯕꯥꯔꯦꯜ ꯄꯨꯔꯩꯔꯣꯝꯕꯒꯤ ꯁꯛꯂꯣꯟꯗ ꯌꯨꯝꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜꯗꯤ ꯀꯌా ꯍꯩꯅꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯇꯣꯉꯥꯟꯕꯤ ꯁꯈꯤꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯖꯩ ꯃꯥꯗꯤ ꯄꯤꯕꯥꯔꯦꯜꯁꯤ ꯃꯥꯒꯤ ꯃꯌꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯖꯩ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕꯅꯤ ꯑꯋꯥꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯄꯤꯕꯥꯔꯦꯜꯅ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯩꯕꯗꯨ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤ ꯊꯝꯕꯥꯜ ꯍꯥꯟꯅꯒꯨꯝ ꯄꯥꯠꯇ ꯆꯠꯂꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯖꯩ ꯂꯝꯂꯥꯟꯕꯁꯤꯗ ꯂꯩꯇ ꯂꯥꯏꯔꯒꯤꯁꯨ ꯈꯪꯍꯟꯕ ꯏꯀꯥꯏꯖꯩ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯐꯩꯖꯥꯎꯒ ꯊꯝꯕꯥꯜꯒꯗꯨ ꯈꯨꯜꯒꯤ ꯇꯨꯔꯦꯜ ꯂꯩꯔꯤꯕ ꯇꯣꯔꯕꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕꯅꯤ ꯏꯃꯥꯁꯨ ꯅꯥꯗꯨꯅ ꯂꯩꯔꯤ ꯁꯦꯜꯁꯨ ꯅꯨꯄꯥ ꯑꯝꯇ ꯈꯨꯠꯇ ꯄꯥꯏꯗꯦ ꯆꯔꯥꯁꯨ ꯍꯦꯟꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯛꯀꯗꯧꯔꯤ ꯊꯝꯕꯥꯜ ꯅꯪ ꯁꯦꯜꯒ ꯂꯩꯕ꯭ꯔꯥ ꯑꯩ ꯈꯤꯇ ꯂꯧꯒꯦꯕ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ ꯊꯥ ꯐꯩꯖꯥꯎ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯊꯝꯕꯥꯜ ꯈꯔ ꯌꯣꯜꯂꯤꯕꯁꯤꯅ ꯏꯃꯨꯡꯒꯤ ꯃꯦꯟꯅꯕꯗ ꯈꯨꯠꯇ ꯁꯦꯜꯗꯤ ꯄꯥꯏꯕ ꯉꯝꯗꯦ ꯅꯪ ꯎꯄꯥꯏ ꯑꯝꯇꯗꯤ ꯌꯦꯡꯂꯧꯗ ꯑꯩ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯁꯤꯡꯕꯤꯔꯛꯀꯦ ꯊꯝꯕꯥꯜ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯈꯨꯝꯃꯤ ꯉꯥꯅꯨ ꯈꯔ ꯂꯣꯏꯖꯔꯝꯕꯗꯨꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯨꯔꯥꯟ ꯌꯣꯟꯕꯗ ꯀꯝꯂꯥꯛꯁꯤꯡ ꯉꯝꯗꯕ ꯃꯆꯥ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯉꯥꯅꯨ ꯆꯥꯎ ꯍꯦꯟꯗꯕ ꯈꯔ ꯂꯣꯏꯕꯤꯌꯦꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯇꯥ ꯐꯩꯖꯥꯎꯅ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯐꯅꯦꯛꯃꯟ ꯈꯔ ꯂꯩ ꯑꯗꯨ ꯌꯣꯟꯗꯨꯅ ꯄꯤꯗꯧ ꯉꯥꯏꯔꯦ ꯐꯩꯖꯥꯎ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨꯗ ꯅꯥꯜꯂꯒ ꯃꯊꯥ ꯁꯥꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ ꯇꯥꯗ ꯊꯣꯛꯆꯥꯎꯗꯤ ꯊꯛ ꯊꯛꯁꯤꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯇꯥ ꯐꯩꯖꯥꯎ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯇꯥ ꯐꯩꯖꯥꯎ ꯅꯪꯁꯨ ꯅꯨꯄꯥꯅꯤ ꯅꯄꯥꯡꯒꯜꯅ ꯁꯥꯃꯨꯃꯨꯛ ꯆꯥꯎ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯁꯨ ꯐꯅ ꯀꯥꯟꯅꯒꯅꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯦꯝꯅ ꯂꯩꯊꯣꯛꯄꯗꯣ ꯃꯇꯝ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯕꯅ kaisu kanaroi imado phana waraban imagi su khal sigi watokse aina thokpa matamgi matung ina adumak thokpa tawgani aigi watham ko nangi yumda leiriba nupado chakiroidro asa phagatri moirang chetpa ngamkhiroi phaijau khar yaningdana khummi adugi nangna wagan migi wagan leisabi leiba yumduda lamlan mamana dum leibado ai pamdeni chatkroyo dehengan adumna satau baunadi ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯀꯅꯥꯒꯤ ꯃꯨꯛ ꯄꯥꯡꯂꯨꯅꯤ ꯏꯃꯥꯁꯨ ꯂꯩꯔꯤ ꯆꯤꯡꯅꯒꯅꯣ ꯊꯣꯏꯅ ꯐꯠꯇꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯀꯥꯏꯕ ꯇꯧꯔꯛꯇ꯭ꯔꯤ ꯐꯩꯖꯥꯎ ꯈꯪꯍꯧꯗꯅ ꯐꯠ ꯍꯥꯏꯗꯣꯛꯈꯤ ꯅꯃꯥ ꯑꯃ ꯂꯩꯌꯦꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯔꯣꯟꯁꯨ ꯊꯨꯡꯗꯦ ꯊꯝꯕꯥꯜ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯊꯥ ꯐꯩꯖꯥꯎ ꯇꯨꯃꯤꯟꯅ ꯂꯩ ꯊꯝꯕꯥꯜ ꯑꯁꯥꯎꯕ ꯐꯥꯊꯗꯨꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯕꯒꯦ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯅꯥ ꯈꯪ ꯅꯨꯄꯥꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯥꯡꯗꯧꯔꯤꯕꯁꯦ ꯅꯪꯇꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯐꯤꯃꯜ ꯂꯧꯕꯗꯤ ꯉꯝꯂꯣꯏ ꯖꯥꯠ ꯇꯥꯕꯤꯁꯨ ꯄꯥꯝꯗꯦ ꯁꯒꯥꯏ ꯃꯥꯡꯊꯣꯛꯄ ꯑꯩꯅ ꯈꯛ ꯄꯥꯝꯗꯦ ꯀꯔꯤ ꯑꯩꯕꯨ ꯖꯥꯠ ꯇꯥꯕꯤꯔ ꯑꯩꯕꯨ ꯐꯤꯃꯜꯅ ꯍꯧꯖꯤꯛꯀꯤ ꯋꯥ ꯅꯠꯇꯦ
ꯀꯣꯟꯅ ꯑꯣꯏꯔꯛꯂꯕꯗꯤ ꯀꯅꯥꯅ ꯈꯪ ꯊꯝꯕꯥꯜ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯃꯤꯍꯨꯟ ꯍꯨꯟꯈ꯭ꯔꯦ ꯑꯁꯥꯎꯕꯅ ꯃꯃꯤꯠ ꯉꯥꯡꯁꯤꯜꯂꯛꯏ ꯍꯥꯏꯔꯝꯃꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯝꯗꯥꯏ ꯄꯨꯛꯆꯦꯜ ꯑꯗꯨ ꯄꯤꯛꯂꯝꯒꯅꯤ ꯈꯪꯂꯨꯗꯦ ꯑꯩꯅ ꯂꯥꯟꯕꯅꯤ ꯊꯝꯕꯥꯜ ꯑꯩꯗꯤ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯩꯁꯥ ꯂꯥꯡꯕꯗꯤ ꯉꯝꯖꯔꯣꯏ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯖꯒꯦ ꯀꯥꯎꯊꯣꯛꯄ ꯉꯝꯁꯧ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕꯥꯜ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯄꯜ ꯋꯥꯡꯈ꯭ꯔꯕ ꯐꯩꯖꯥꯎꯅꯤ ꯈꯥꯝꯂꯨꯕ ꯇꯧꯗꯦ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯅꯪꯒꯨꯝꯕꯤꯗꯤ ꯋꯥꯏꯊꯨꯡꯅꯗꯕꯅ ꯐꯩ ꯄꯥꯠꯇ ꯁꯛꯇꯥꯕꯤꯅꯤ ꯅꯪꯗꯤ ꯄꯥꯠꯀꯤ ꯊꯝꯕꯥꯜ ꯍꯜꯂꯛꯂꯦ ꯃꯌꯨꯝꯗ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯐꯝꯗꯤ ꯈꯪꯗꯦ ꯃꯥꯅ ꯍꯜꯂꯛꯄꯗ ꯐꯤꯕꯥꯔꯦꯜꯗꯨ ꯌꯦꯅꯈꯥ ꯅꯥꯀꯜꯗ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯁꯣꯏꯔꯦ ꯁꯣꯏꯔꯦ ꯏꯕꯨꯡ ꯄꯨꯔꯩꯔꯣꯝꯕ ꯄꯤꯕꯥꯔꯦꯜ ꯁꯤꯡ ꯈꯥꯏꯔꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯛꯏ ꯊꯝꯕꯥꯜ ꯄꯤꯕꯥꯔꯦꯜꯗꯒꯤ ꯁꯤꯡꯖꯪꯗꯨ ꯐꯠ ꯃꯨꯟꯗꯨꯅ ꯂꯧꯔꯒ ꯇꯞꯂꯞ ꯆꯩꯔꯛꯏ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯣ ꯐꯒꯠꯇ꯭ꯔꯤ ꯀꯔꯤ ꯃꯇꯧꯅꯣ ꯄꯤꯕꯥꯔꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯃꯤ ꯁꯤꯡ ꯈꯥꯏꯕꯁꯤꯒꯤꯔꯥ ꯅꯠꯇ꯭ꯔꯕꯗꯤ ꯄꯣꯊꯥꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯥ 이마나 이봉나 숨나 떠와 하이두나 타우다리브라 이마기 와라우가노 이마디 아빵비니 그이쇼 아이디다 탐바 아이나 숨 똥닝두나 떠우가니 이사수 크라파가니 농니니 레이라바디 파난깔라니 이사 깔라바디 이움람담 모이랑마이가이 빵크라기 탐바 콩루디 녹페따막 떠우이 마학 와칼 농아이지바니 밑싱바 피바렐니 탐바기 마이통다막 실리바도 미kuptuda 우기 ꯑꯗꯨꯕꯨ ꯃꯁꯤꯅ ꯊꯣꯛꯅ ꯋꯥꯍꯪꯗꯤ ꯍꯪꯂꯛꯇꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯁꯥꯈꯤ ꯉꯥꯃꯨ ꯑꯔꯧꯕꯗꯨ ꯃꯔꯨ ꯃꯟꯗꯨꯅ ꯄꯤꯕꯥꯔꯦꯜꯗ ꯍꯥꯞꯄꯤ ꯄꯤꯕꯥꯔꯦꯜ ꯌꯥꯔꯦ ꯍꯥꯏꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯞꯂꯛꯂꯤꯕꯗꯨ ꯁꯥꯏ ꯏꯌꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯇꯝ ꯈꯔ ꯂꯩꯔꯒꯅꯦ ꯏꯅꯦꯝꯅ ꯅꯕꯥꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯀꯤ ꯂꯩꯇꯦꯗꯣ ꯏꯅꯦꯝꯗꯤ ꯑꯗꯨꯝ ꯍꯦꯛ ꯍꯦꯛ ꯁꯥꯈꯤꯅ ꯍꯥꯏꯕ ꯋꯥꯁꯤ ꯄꯤꯕꯥꯔꯦꯜ ꯁꯥꯎꯔꯨꯗꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯗꯨꯕꯛ ꯇꯥꯏ ꯊꯝꯕꯥꯜꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯗ ꯍꯥꯏ ꯉꯥꯅꯨ ꯌꯣꯜꯂꯝꯗꯥꯏ ꯈꯛꯇꯔꯥ ꯏꯃꯥ ꯅꯪꯅ ꯃꯤꯔꯣꯜ ꯇꯥꯔꯤꯕꯁꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯧꯕ ꯂꯩꯇꯦ ꯑꯍꯜꯅ ꯍꯥꯏꯕꯕꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯊꯝꯕꯥꯜ ꯉꯥꯡꯖꯁꯅꯨ ꯁꯥꯈꯤ ꯃꯆꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯅꯪꯕꯨꯗꯤ ꯏꯌꯥꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ ꯈꯔ ꯂꯩꯔꯕꯗꯤ ꯏꯁꯨ ꯑꯃꯨꯛ ꯊꯣꯔꯛꯑꯅꯤꯗꯣ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯏꯁꯨꯅ ꯑꯃꯨꯛ ꯄꯨꯡꯍꯦꯟ ꯍꯦꯟꯗꯧꯔꯤꯕꯅꯤ ꯋꯥꯍꯩ ꯁꯦꯝꯃꯗꯤ ꯄꯤꯕꯥꯔꯦꯜ ꯃꯥꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ ꯇꯨꯃꯤꯟ ꯂꯨꯛꯊꯗꯨꯅ ꯆꯥꯛꯇꯨ ꯆꯥꯏ ꯊꯝꯕꯥꯜ ꯏꯀꯥꯏ ꯅꯨꯡꯁꯤꯌꯥꯅ ꯆꯤꯡꯂꯞꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯅꯪ ꯁꯤꯗꯤꯕ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨ ꯁꯥꯈꯤ ꯇꯨꯃꯤꯟꯅ ꯂꯩ ꯁꯕꯦꯡ ꯁꯕꯦꯡ ꯄꯥꯉꯥꯡꯗ ꯉꯥꯡꯏ ꯄꯤꯕꯥꯔꯦꯜꯗꯤ ꯅꯣꯛꯇꯨꯅ ꯇꯥꯏ ꯊꯝꯕꯥꯜꯗꯤ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯑꯃꯨꯛ ꯑꯃꯨꯛ ꯃꯃꯥꯒꯤ ꯋꯥꯗ ꯃꯆꯤꯟ ꯈꯨꯝꯃꯤ ꯃꯄꯨꯟꯁꯤꯗ ꯐꯪꯂꯛꯈꯤꯗ꯭ꯔꯕ ꯐꯪꯂꯔꯣꯏꯗꯕ ꯃꯤꯀꯨꯞ ꯑꯗꯨ ꯄꯤꯕꯥꯔꯦꯜ ꯐꯥꯗꯨꯅ ꯊꯝꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤ ꯏꯃꯥꯒꯤ ꯑꯃꯗꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯥꯏꯃꯛꯅꯁꯨ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯍꯧꯈꯤ ꯃꯤꯀꯨꯞ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯍꯤꯡ ꯀꯧꯕꯤ ꯃꯥꯁꯨ ꯐꯅ ꯀꯨꯏꯔꯦ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯅ ꯇꯔꯪ ꯇꯔꯪ ꯃꯀꯥ ꯂꯥꯝꯅ ꯐꯖꯃꯟꯕ ꯁꯤꯅꯔ ꯅꯥꯊꯩꯔꯝ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯒꯤꯔ ꯈꯨꯔꯨ ꯇꯥꯁꯤꯟ ꯃꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯥ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯈꯔ ꯆꯠꯊꯣꯔꯛ ꯃꯤ ꯑꯃ ꯁꯠ ꯐꯝꯊꯔꯛꯏ ꯁꯥꯃꯤꯟ ꯑꯗꯨꯗ ꯊꯝꯕꯥꯜ ꯌꯦꯡꯊꯣꯔꯛꯄꯅꯤ ꯍꯥꯏꯔꯛꯏ ꯏꯇꯞ ꯇꯞꯅ ꯑꯁꯨꯝꯅ ꯊꯦꯡꯉꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯉꯁꯤꯗꯤ ꯇꯨꯝꯅꯤꯡꯕ ꯐꯥꯎꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯕꯨꯡꯗꯤ ꯍꯧꯖꯤꯛꯐꯥꯎ ꯌꯥꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯇꯨꯝꯃꯨ ꯌꯥꯗꯦ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯊꯝꯕꯥꯜ ꯈꯖꯤꯛ ꯅꯣꯛꯏ ꯄꯤꯕꯥꯔꯦꯜ ꯎꯍꯧꯏ ꯊꯝꯕꯥꯜꯒꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨ ꯃꯗꯨ ꯎꯔꯨꯔꯒ ꯊꯃꯣꯏꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯛꯏ ꯃꯤꯍꯨꯜ ꯑꯀꯥꯀꯨꯝ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯍꯨꯜꯗꯨ ꯐꯥꯖꯤꯜꯂꯤ ꯃꯊꯤ ꯐꯣꯡꯍꯟꯗꯦ ꯏꯕꯨꯡ ꯋꯥ ꯑꯃ ꯍꯪꯒꯦꯅ ꯍꯪ ꯈꯨꯝꯒꯦ ꯏꯕꯨꯡꯒꯤ ꯌꯦꯛꯅꯕꯁꯦ ꯀꯅꯥ ꯀꯝꯗꯧꯅ ꯏꯕꯨꯡꯅ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯤꯕ ꯅꯆꯜꯗ ꯋꯥꯔꯤ ꯂꯤꯕꯤꯌꯨꯗꯣ ꯄꯤꯕꯥꯔꯦꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏ ꯍꯪꯆꯤꯠꯇꯤ ꯑꯩꯍꯥꯛ ꯃꯣꯏꯔꯥꯡ ꯄꯥꯡꯈ꯭ꯔꯒꯦ ꯈꯜꯂꯤꯗꯣ ꯊꯝꯕꯥꯜ ꯈꯣꯟꯖꯦꯜꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯅꯗꯨꯅ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯍꯛꯆꯥꯡꯒꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯊꯧ ꯌꯥꯝꯃꯤꯗꯣ ꯊꯝꯕꯥꯜ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯉꯤ ꯄꯤꯕꯥꯔꯦꯜ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯅꯐꯝꯗ ꯑꯁꯦꯡꯕꯁꯤꯃꯗꯤ ꯈꯪꯍꯜꯂꯝꯒꯦ ꯊꯝꯕꯥꯜ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏ ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡ ꯄꯨꯔꯩꯔꯣꯝꯕ ꯅꯠꯇꯦ ꯄꯤꯕꯥꯔꯦꯜ ꯀꯧꯏ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯄꯤꯕꯥꯔꯦꯜꯗꯣ ꯑꯩꯍꯥꯛꯅꯤ ꯃꯌꯥꯝꯅ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅꯁꯨ ꯑꯩꯕꯨ ꯀꯣꯜꯂꯣꯏꯅꯩ ꯊꯝꯕꯥꯜ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯨꯔꯨ ꯂꯩꯕꯥꯛ ꯇꯥꯅ ꯄꯤꯕꯥꯔꯦꯜꯗ ꯈꯨꯔꯨꯝꯖꯩ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯁꯣꯏꯈꯤꯕ ꯂꯩꯔꯕꯁꯨ ꯑꯄꯪꯕ ꯅꯅꯥꯏꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯗ ꯅꯅꯥꯏꯗꯤ ꯑꯄꯪꯕꯤ ꯏꯃꯥ ꯏꯆꯥꯅ ꯅꯍꯥꯛꯄꯨ ꯅꯤꯡꯊꯦꯝꯅꯤ ꯍꯥꯏꯕ ꯈꯪꯂꯨꯗ꯭ꯔꯤ ꯄꯤꯕꯥꯔꯦꯜ ꯅꯣꯛꯐꯦꯠ ꯊꯝꯕꯥꯜꯕꯨ ꯍꯧꯒꯠꯄꯤ ꯍꯧꯒꯠꯂꯨ ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯅꯤꯡꯊꯦꯝꯅꯤ ꯍꯥꯏꯕꯗꯨꯗ
ꯃꯍꯥꯛꯇꯤ ꯏꯀꯣꯏ ꯀꯣꯏ ꯄꯤꯕꯥꯔꯦꯜ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯍꯥꯛ ꯂꯨꯍꯣꯡꯂꯦ ꯈꯨꯃꯟ ꯆꯅꯨ ꯑꯃꯒ꯫ ꯏꯄꯥ ꯅꯤꯡꯊꯧ ꯁꯣꯟꯖꯤꯜꯂꯛꯄꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯄꯥꯒꯤ ꯃꯍꯨꯠ ꯑꯩꯅ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯔꯦ꯫ ꯇꯔꯨ ꯇꯔꯨꯕ ꯏꯁꯤꯡꯅ ꯈꯟꯗꯨꯅ ꯊꯛꯂꯨꯕ ꯂꯩꯅꯥꯡ ꯑꯣꯏꯔꯝꯂꯦ, ꯑꯃꯣꯠꯄꯅ ꯄꯤꯛ ꯊꯜꯂꯝꯂꯦ꯫ ꯀꯣꯅꯨꯡꯗ ꯆꯥꯎꯃꯤꯟꯅꯔꯛꯈꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯉꯣꯝꯅ ꯑꯩꯕꯨ ꯃꯤꯅꯝꯂꯦ꯫ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯑꯩꯕు ꯅꯝꯊꯥꯛ ꯇꯧꯔꯝꯂꯦ꯫ ꯊꯝꯕꯥꯜ ꯃꯔꯨ ꯂꯨꯞꯊꯈꯤꯕꯗꯒꯤ ꯅꯣꯟꯈꯠꯂꯛꯈꯤꯗ꯭ꯔꯤ, ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯤ, ꯀꯤꯖꯕꯅꯤ ꯄꯤꯕꯥꯔꯦꯜ ꯃꯈꯥ ꯇꯥꯏ꯫ ꯑꯩꯗꯤ ꯃꯍꯧꯁꯥꯅ ꯅꯤꯡꯇꯝꯕ ꯄꯥꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯐꯥꯄꯨꯟ ꯑꯩꯍꯥꯛꯇ ꯍꯩꯅꯗꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯑꯩꯒꯤ ꯁꯥꯖꯠ ꯆꯨꯝꯗꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯒꯅ ꯂꯧꯈꯤ꯫ ꯃꯈꯣꯏꯗꯤ ꯃꯇꯝ ꯀꯌꯥ ꯂꯧ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯍꯥꯠꯇꯨꯅ ꯈꯨꯃꯟ ꯆꯅꯨꯒꯤ ꯃꯕꯨꯛꯇ ꯃꯤꯇꯝꯂꯤꯕ ꯑꯉꯣꯝ ꯏ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯑꯉꯣꯝꯅ ꯄꯥꯟꯕꯁꯤꯅꯤ ꯃꯈꯣꯏꯒꯤ ꯂꯧ꯫ ꯂꯧ ꯑꯁꯤꯗ ꯑꯩꯍꯥꯛꯁꯨ ꯊꯨꯔꯨꯔꯦ꯫ ꯊꯝꯕꯥꯜ ꯉꯛꯂꯨꯗꯦ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯤ ꯀꯂꯛ ꯌꯦꯡꯊꯤꯅꯕꯇꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯕꯗꯨ ꯃꯤꯒꯤ ꯆꯤꯟꯗꯒꯤ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜꯒꯤ ꯃꯆꯤꯜꯃꯛꯇꯗꯒꯤ ꯇꯥꯕ ꯐꯪꯂꯦ꯫ ꯅꯪꯒꯤ ꯃꯇꯦꯡ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏ ꯊꯝꯕꯥꯜ꯫ ꯊꯝꯕꯥꯜ ꯇꯞꯅ ꯅꯣꯂꯨꯛꯅ ꯍꯥꯏ꯫ ꯕꯦꯕꯥꯔ ꯀꯌꯥ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦꯗꯣ꯫ ꯄꯤꯕꯥꯔꯦꯜ ꯅꯣꯛꯏ꯫ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯑꯩꯕꯨ ꯏꯕꯨꯡ ꯍꯥꯏꯗꯨꯅ ꯈꯣꯏꯗꯅ ꯑꯗꯨꯃꯛ ꯀꯧ꯫ ꯊꯝꯕꯥꯜ ꯋꯥ ꯁꯣꯏꯊꯣꯛꯇꯦ, ꯃꯥꯅ ꯍꯪꯅꯤꯡꯂꯤꯕꯗꯨ ꯈꯛꯇꯃꯛ ꯍꯪꯂꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯌꯦꯜ ꯇꯧꯕꯤꯒꯗꯧꯔꯤ? ꯄꯤꯕꯥꯔꯦꯜ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯃꯔꯥꯜꯒꯤ ꯗꯟꯗꯤꯅꯤ, ꯀꯩꯁꯨꯝꯁꯪꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ ꯇꯥꯕꯅꯤ꯫ ꯑꯉꯣꯝ ꯏꯕꯨꯡꯉꯣꯗꯤ? ꯄꯤꯕꯥꯔꯦꯜ ꯊꯝꯕꯥꯜꯗ ꯌꯦꯡꯂꯛꯏ, ꯄꯤꯆꯥꯅꯗꯤ ꯃꯔꯨ ꯐꯠ ꯂꯨꯞꯊꯈꯤ, ꯀꯤꯖꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯄꯤꯕꯥꯔꯦꯜ ꯈꯖꯤꯛ ꯅꯣꯛꯏ, ꯃꯤꯅꯣꯛꯇꯨ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯆꯔꯛꯇꯤ ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ, ꯑꯉꯥꯡ ꯑꯣꯟꯕ ꯅꯠꯇꯅ꯫ ꯑꯍꯤꯡꯁꯤꯃ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜ ꯋꯥꯒ ꯀꯌꯥ ꯉꯥꯡꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯄꯥꯠꯇ ꯆꯠꯄꯗꯨ ꯄꯤꯕꯥꯔꯦꯜꯁꯨ ꯌꯥꯎꯏ꯫ ꯃꯥꯁꯨ ꯏꯁꯤꯡ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯄ ꯌꯥꯎꯏ꯫ ꯊꯝꯕꯥꯜꯅ ꯈꯥꯝꯖꯩ꯫ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ, ꯀꯅꯥ ꯑꯃꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯅꯤꯡꯊꯦꯝꯗ ꯊꯝꯕꯥꯜ ꯍꯦꯛꯍꯜꯂꯤ ꯍꯥꯏꯗꯨꯅ ꯏꯔꯨ ꯀꯣꯛꯇꯨꯅ ꯁꯨꯒꯨꯅꯨꯗ ꯂꯣꯏ ꯊꯥꯎ ꯍꯥꯏꯕ ꯁꯣꯏꯗ꯭ꯔꯦ꯫ ꯈꯪꯐꯥꯜꯗ ꯀꯥꯕꯤꯌꯨ, ꯐꯝꯗꯨꯅ ꯄꯣꯊꯥꯗꯨꯅ ꯑꯗꯨꯃꯛ ꯄꯥꯠꯀꯤ ꯐꯖꯕꯁꯤꯕꯨ ꯌꯦꯡꯕꯤꯌꯨꯗꯨ꯫ ꯅꯅꯥꯏ ꯏꯇꯣꯝꯇ ꯊꯝꯕꯥꯜ ꯑꯁꯤ ꯍꯦꯛꯆꯒꯦ꯫ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯅꯤꯡꯊꯦꯝꯅꯤ ꯍꯥꯏꯕ ꯈꯪꯂꯣꯏ꯫ ꯆꯤꯡꯅꯒꯅꯨ ꯊꯝꯕꯥꯜ, ꯊꯝꯕꯥꯜ ꯍꯦꯛꯄꯁꯦ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ꯫ ꯊꯝꯕꯥꯜ ꯃꯀꯣꯛ ꯅꯣꯜꯂꯤ, ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯍꯥꯛ ꯄꯪꯀꯤꯗ ꯀꯤꯖꯩ꯫ ꯅꯤꯡꯊꯧꯅ ꯄꯤꯕ ꯆꯩꯔꯥꯛꯁꯤ ꯌꯥꯝꯅ ꯁꯥꯊꯤ꯫ ꯑꯗꯨꯅ ꯆꯩꯔꯥꯛ ꯐꯪꯒꯗ꯭ꯔꯥ ꯑꯁꯤꯗ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯍꯦꯛ ꯈꯪꯖꯗꯦ꯫ ꯄꯥꯠꯇ ꯊꯝꯕꯥꯜ ꯍꯦꯛꯃꯤꯟꯅꯩ꯫ ꯃꯥꯅ ꯍꯦꯛꯄ ꯊꯝꯕꯥꯜ ꯃꯈꯩ ꯊꯝꯕꯥꯜꯗ ꯂꯣꯏꯅꯃꯛ ꯄꯤꯔꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯄꯤꯔꯛꯂꯤꯕꯗꯨ ꯅꯣꯂꯨꯛꯅ ꯂꯧꯏ꯫ ꯑꯅꯤꯗꯨ ꯄꯥꯠꯇꯒꯤ ꯀꯥꯔꯛꯃꯤꯟꯅꯩ꯫ ꯂꯝꯕꯤꯗ ꯐꯩꯖꯥꯎꯒ ꯊꯦꯡꯅꯩ꯫ ꯃꯃꯤꯠ ꯈꯥꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯗꯤ ꯐꯩꯖꯥꯎꯗꯒ ꯍꯥꯟꯅ ꯌꯦꯡꯂꯨꯗ꯭ꯔꯤ꯫ ꯃꯍꯥꯛꯇꯤ ꯆꯨꯝꯗ꯭ꯔꯤꯡ ꯃꯔꯨ ꯂꯨꯞꯊꯥ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯏ꯫ ꯊꯝꯕꯥꯜ, ꯅꯀꯣꯛꯇꯨ ꯂꯩꯅꯨꯡꯗ ꯆꯪꯈꯤꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯝꯕꯥꯜ ꯐꯠ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯄꯤꯕꯥꯔꯦꯜ ꯃꯥꯏꯊꯣꯡꯗꯨ ꯍꯦꯟꯅ ꯃꯀꯥ ꯂꯥꯝꯖꯩ꯫ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯤꯕꯥꯔꯦꯜ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯁꯥꯈꯤ ꯑꯃꯗꯤ ꯊꯝꯕꯥꯜꯕꯨ ꯑꯔꯣꯏꯕ ꯋꯥꯍꯩꯅ ꯕꯤꯗꯥꯏ ꯄꯤꯔꯝ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤ꯫ ꯊꯝꯕꯥꯜꯅ ꯆꯦꯞꯊ ꯃꯥꯕꯨ ꯌꯦꯡꯍꯧꯕ꯫ ꯄꯤꯕꯥꯔꯦꯜ ꯃꯤꯠꯆꯤꯅ ꯎꯏ, ꯃꯣꯃꯣ ꯅꯣꯛꯈꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯁꯅꯥ ꯇꯥꯡꯕꯜꯗ ꯉꯥꯟꯊꯣꯏꯈ꯭ꯔꯦ꯫ ꯐꯠꯇꯕ ꯇꯧꯔꯨꯕꯁꯤꯡꯁꯨ ꯃꯥꯒꯤ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯗꯟꯗꯤ ꯄꯤꯈ꯭ꯔꯦ꯫ ꯆꯠꯅ ꯄꯊꯥꯞ ꯑꯃ ꯂꯩ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯅꯥꯝꯃ ꯍꯥꯡꯕ ꯌꯥꯗꯦ꯫ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯤꯟ ꯆꯠꯄ ꯐꯝꯅꯥꯏꯕꯁꯤꯡ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯅꯤꯡꯊꯧꯗ ꯊꯥꯖꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ, ꯂꯦꯞꯈꯤꯕꯅꯤ ꯐꯤꯔꯦꯞ ꯑꯃ꯫ ꯍꯥꯎꯇꯛ ꯄꯥꯠꯀꯤ ꯊꯝꯕꯥꯜꯗꯨ ꯃꯍꯥꯛꯅ ꯀꯥꯎꯕ ꯂꯩꯇꯦ꯫ ꯈꯟꯈꯤ ꯃꯍꯥꯛ ꯅꯠꯇꯅ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯂꯩꯃꯔꯦꯝꯕꯤ ꯂꯩꯔꯣꯏ ꯍꯥꯏꯅ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯊꯝꯕꯥꯜꯅꯤ, ꯃꯥꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯑꯗꯨꯅ ꯁꯥꯈꯤꯅꯤ꯫ ꯊꯧꯅꯥ ꯂꯩꯕꯤ ꯊꯝꯕꯥꯜꯅꯤ, ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯏ꯫ ꯑꯗꯨꯅ ꯅꯤꯡꯈꯤꯕꯗꯨ ꯍꯣꯡꯗꯦ꯫ ꯐꯖꯕꯤ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯃꯤꯠꯆꯤꯅ ꯍꯟꯅ ꯌꯦꯡꯅꯤꯡꯂꯨꯗꯦ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗ ꯃꯅꯥꯏ ꯃꯁꯦꯜꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯃꯁꯥꯃꯛ ꯊꯝꯕꯥꯜꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨ ꯊꯝꯕꯥꯜꯒꯤꯗꯤ ꯃꯪꯂꯥꯅꯤ ꯈꯟꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯤꯇꯥꯈ꯭ꯔꯕ ꯊꯝꯕꯥꯜꯅꯤ꯫ ꯑꯣꯏꯔꯨꯕ ꯇꯥꯏ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯒꯤ ꯂꯩꯃꯔꯦꯝꯕꯤ꯫